เอ้ยกักกันนี่มึงเอ้ยบิเรียนย้ำเลยตายเนอะเอ้ยกักกันนี่มึงเอ้ยบิเรียนย้ำเลยตายเนอะเอ้ยกึ่งนี่นั่งสูบ nang ơi kakak nih mak anh salah pada sorry bro anh kakak nih YouTube tuh YouTube kakak nih अभी अभी dah abi dah YouTube kakak nih anh YouTube kakak nih apa ya anh ngasih yang begitu sama kakak lebih Hai ma'am ngasihdꯤ ꯀꯩꯗꯧꯒꯗꯕꯗꯣ ꯁꯥꯅ ꯇꯧꯒꯗꯕ ꯁꯥꯗꯣ ꯀꯔꯤ ꯗꯣꯛꯇꯔꯅ ꯆꯥꯒꯅꯣ ꯍꯥꯏꯔꯛꯑꯦ ꯕꯟ ꯇꯧꯔꯛꯑꯦ ꯁꯥ ꯆꯥꯒꯅꯣ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯉꯥ ꯇꯧꯒꯗꯕꯗꯨꯁꯨ ꯉꯥ ꯑꯣꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯏꯔꯨꯗ꯭ꯔꯤꯉꯩꯗ ꯏꯔꯨꯖ ꯃꯥꯏꯊꯔꯛꯎꯒꯦꯅ ꯏꯁꯤꯡꯗ ꯀꯨꯝꯈ꯭ꯔꯦ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤ ꯉꯥꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯁꯤꯁꯤꯡꯁꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯁꯤ ꯍꯥꯟꯅ ꯂꯧꯈꯠꯂꯝꯃꯣ ꯑꯗꯨꯒ ꯃꯥ ꯏꯔꯨꯖꯕ ꯂꯣꯏꯔ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯦꯟꯁꯥꯡꯁꯦ ꯍꯥꯟꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯝꯒꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗꯀꯣ ꯁꯤꯗ ꯗꯣꯛꯇꯔꯅ ꯇꯣꯔꯕꯣꯠ ꯊꯣꯡꯕ ꯆꯥꯎ ꯍꯥꯏꯅ ꯁꯤꯗ ꯇꯣꯔꯕꯣꯠ ꯂꯩꯔꯦ ꯊꯕꯤ ꯑꯩꯈꯣꯏ ꯁꯤ ꯁꯤꯡꯖꯨ ꯃꯊꯦꯜꯁꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤ ꯗꯥꯏꯔꯦꯛ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯁꯦꯅ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯆꯥꯛ ꯌꯥꯎꯗꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯀꯃꯦꯟ ꯄꯥꯔ ꯚꯤꯗꯤꯑꯣ ꯅꯝꯁꯦꯅ ꯇꯧꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯉꯥꯏꯒꯤ ꯌꯥꯎꯁꯦꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯑꯩꯒꯤ ꯕꯥꯏꯑꯣꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯃꯥꯒꯤꯁꯨ ꯃꯅꯤꯄꯨꯔ ꯃꯄꯥꯔꯤ ꯍꯥꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯏꯇꯥꯎ ꯅꯪꯒꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯏꯇꯥꯎ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯀꯔꯤꯒꯤꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤꯁꯨ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯔꯤꯃꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯣ ꯀꯨꯏꯍꯟꯗꯕꯤꯗ ꯑꯗꯨꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯄꯥꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯄ꯭ꯔꯦꯡꯁꯨ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯣꯜ ꯄ꯭ꯔꯦꯡꯁꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯗꯣꯏꯅꯦ ꯁꯦ ꯌꯥꯝ ꯏꯇꯥꯎ ꯈꯨꯠꯇꯤ ꯁꯦꯡꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯏꯁꯤꯡ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯈꯨꯠ ꯁꯦꯡꯗꯦ ꯍꯥꯏꯔꯛꯀꯅꯦꯕ ꯅꯪ ꯌꯥꯔꯦ ꯈꯨꯠ ꯈꯤꯇꯪ ꯆꯣꯠꯄ ꯋꯥꯅꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯁꯤꯡꯖꯨꯒ ꯀꯔꯤꯒ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯊꯥꯕꯤ ꯃꯄꯨꯝ ꯑꯃꯗ ꯇꯣꯡꯍꯜꯂꯒ ꯏꯟꯁꯤꯁꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅꯕ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒꯦ ꯃꯌꯥꯝ ꯍꯦꯛꯇ ꯁꯦ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ ꯌꯥꯔꯦ ꯆꯥꯕ ꯍꯧꯔꯦ ꯑꯩꯒ ꯆꯥꯕ ꯍꯧꯅ ꯀꯃꯦꯟ ꯄꯥꯕ ꯍꯧꯔꯁꯦ ꯇꯣꯔꯕꯣꯠꯁꯤ ꯍꯩꯇ꯭ꯔꯦ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯇꯥꯎꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯥꯔꯛꯇꯣꯏꯅꯦꯕ ꯑꯩꯅ ꯀꯃꯦꯟ ꯑꯃꯐꯥꯎ ꯄꯥꯗ꯭ꯔꯤꯑꯕꯀꯣ ꯑꯩꯒꯤ ꯌꯨꯇꯨꯕꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯃꯦꯟ ꯑꯃꯐꯥꯎ ꯄꯥꯗ꯭ꯔꯤ ꯑꯗꯨ ꯀꯃꯦꯟꯁꯤ ꯄꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝꯅ ꯑꯊꯤꯕ ꯀꯣꯃꯦꯟ ꯄꯤꯔꯛꯄꯁꯨ ꯐꯖꯕ ꯀꯣꯃꯦꯟ ꯄꯤꯔꯛꯄꯁꯨ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦ ꯑꯍꯥꯟꯕ ꯍꯧꯕ ꯁꯤ ꯚꯤꯗꯤꯑꯣꯗꯩ ꯑꯗꯨꯝ ꯍꯧꯔꯁꯤꯀꯣ ꯑꯗꯨꯒꯤꯗꯨꯗꯤ ꯇꯧꯔꯅꯨ ꯃꯃꯩꯗꯤ ꯍꯧꯒꯠꯂꯣ ꯁꯤꯗꯩ ꯍꯧꯔꯁꯤꯔ ꯆꯥꯁꯤ ꯆꯥꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯀꯣꯃꯦꯟ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯛꯐꯝꯈ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯣꯔꯕꯣꯠ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯉꯥꯒ ꯇꯣꯔꯕꯣꯠꯀ ꯊꯣꯡꯕꯅꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯏꯟꯖꯥꯡ ꯉꯥ ꯀꯩꯅꯣ ꯁꯥ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯇꯣꯔꯕꯣꯠ ꯇꯧꯔꯁꯨ
ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯋꯥ ꯂꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯋꯥ ꯂꯣꯟꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯅꯉꯥꯏ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯤꯇꯪ ꯂꯧꯈ꯭ꯔꯦ ꯉꯁꯥꯏ ꯉꯟꯅ ꯅꯃꯥꯗꯅꯦ ꯁꯨꯃꯣꯝꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯌꯥꯎꯕ ꯑꯗꯨ ꯀꯔꯤꯗ ꯚꯤꯗꯤꯑꯣꯒꯤ ꯃꯃꯥꯡꯗ ꯔꯤꯚ꯭ꯌꯨꯗ ꯍꯥꯞꯆꯔꯝꯃꯒꯦꯀꯣ ꯑꯗꯨ ꯐ꯭ꯂꯥꯏꯠ ꯃꯨꯠꯇ ꯊꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟꯗꯣ ꯌꯥꯔꯀꯥꯟꯗ ꯑꯗꯨꯒꯤꯗꯨ ꯇꯧꯔꯅꯨ ꯁꯣꯔꯠ ꯃꯇꯦꯛꯀꯤꯗꯨ ꯇꯧꯔꯅꯨ ꯗꯥꯏꯔꯦꯛ ꯑꯁꯥꯡꯕ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯨꯛꯕꯥꯡꯒꯤꯁꯤꯗꯩ ꯍꯧꯔꯁꯤ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯇꯥꯎ ꯆꯥꯗ꯭ꯔꯗꯤ ꯃꯥꯜꯂꯔꯣꯏ ꯃꯇꯦꯛ ꯑꯊꯤꯕꯗꯨ ꯈꯛꯇ ꯄꯥꯁꯦ ꯍꯥꯏꯔꯣ ꯑꯊꯤꯕꯁꯨ ꯐꯖꯕꯁꯨ ꯄꯥꯒꯗꯕꯅꯤ ꯍꯥꯏꯐꯦꯠ ꯄꯥꯕ ꯌꯥꯕ ꯍꯣꯏ ꯀꯩꯅꯣꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯗꯥ ꯀꯣꯍꯦꯟꯖꯝꯒ ꯕꯣꯅꯤꯌꯝꯒꯩ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩ ꯍꯧꯔꯛꯑꯒꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯗꯥ ꯀꯣꯍꯦꯟꯖꯝꯒ ꯗꯥ ꯕꯣꯅꯤꯌꯝꯒ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯍꯥꯟꯅ ꯍꯧꯔꯛꯑꯒꯦ ꯀꯃꯦꯟꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯃꯦꯟꯗ ꯖꯦꯛꯁꯟ ꯑꯅ ꯂꯩ ꯃꯥꯏꯁꯦ ꯇꯧꯔꯒ ꯂꯞ ꯁꯥꯏꯟ ꯇꯧꯔꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯃꯦꯟꯗꯅ ꯔꯥꯊꯣꯏꯕ ꯍꯥꯏꯔꯦ ꯁꯤꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯦ ꯑꯊꯤꯕꯗꯨꯗ ꯂꯧꯈꯠꯂꯣ ꯈꯤꯇꯪ ꯀꯩꯗꯧꯅꯕ ꯑꯁꯥꯡꯕꯒꯨꯝꯕꯗꯣ ꯂꯣꯏꯕꯤ ꯁꯅꯥ ꯍꯥꯏꯔꯦ ꯁꯤꯁꯤꯅ ꯅꯨꯄꯤ ꯑꯅꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯕꯣꯅꯤꯌꯝꯁꯦ ꯑꯉꯧꯕꯅ ꯀꯩꯗꯧꯅꯤ ꯁꯛꯅ ꯆꯥꯕ ꯌꯥꯗꯦ ꯊꯤꯔꯁꯨ ꯃꯤ ꯐꯩ ꯃꯊꯧꯅꯤ ꯃꯤ ꯐꯕ ꯃꯊꯧꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯐꯕꯩ ꯃꯊꯧꯅꯤ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤꯅ ꯍꯥꯏꯔꯤ ꯏꯇꯥꯎꯁꯤ ꯀꯩ ꯃꯇꯥꯡ ꯍꯥꯏꯅꯤꯡꯒꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯨꯃꯤꯠꯇꯅꯦ ꯃꯨꯛꯕꯥꯡꯗꯨ ꯌꯦꯡꯉ ꯈꯪꯒꯅꯦꯕ ꯑꯗꯨꯗ ꯕꯣꯅꯤꯌꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯤ ꯄꯥꯝꯃꯤ ꯑꯊꯤꯕꯗꯤ ꯂꯧꯔꯔꯣꯏ ꯑꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯅꯦꯕ ꯑꯁꯤꯒꯤ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯑꯗꯣ ꯑꯁꯤꯗꯤ ꯕꯣꯅꯤꯌꯝꯒꯤꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯂꯧꯈꯠꯂꯛꯑꯣ ꯑꯗꯨꯒ ꯂꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯔꯦꯀꯣ ꯀꯩꯅꯣ ꯃꯔꯤꯡ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯃꯩꯇꯩ ꯑꯃꯨꯛ ꯄꯥꯝꯃꯛꯑꯕ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯅ ꯂꯧꯔꯣ ꯌꯥꯔꯦꯀꯣ ꯕꯣꯅꯤꯌꯝ ꯅꯣꯏ ꯑꯍꯨꯝꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯁꯤꯒꯤꯁꯦ ꯕꯣꯅꯤꯌꯝꯅ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯨ ꯀꯩꯗꯧꯅꯦꯀꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯖꯥꯇꯤꯒꯤ ꯅꯨꯄꯤ ꯄꯥꯝꯕꯅꯣꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯄꯥꯝꯃꯦꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯔꯤꯡ ꯅꯨꯄꯤ ꯄꯥꯝꯃꯦꯅ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛꯇꯨꯅꯦꯕ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯕꯣꯅꯤꯌꯝꯒꯤ ꯀꯔꯤꯗ ꯃꯃꯥꯡꯗ ꯀꯩꯗꯧꯒꯗꯕꯅꯤ ꯕꯣꯅꯤꯌꯝꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯀꯗꯧꯔꯃꯦ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯀꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯕꯣꯅꯤꯌꯝꯒ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯅꯝꯃꯛꯑꯅꯤ ꯕꯣꯅꯤꯌꯝ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯗꯅ ꯂꯩ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯃꯥ ꯃꯇꯨꯡ ꯇꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯃꯥ ꯃꯁꯥ ꯉꯝꯗꯗꯅ ꯂꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯦꯌꯔ ꯀꯟꯅ ꯇꯧꯁꯤ ꯈꯔꯕꯨꯗꯤ ꯐꯒꯠꯂꯛꯑꯦ ꯉꯁꯤ ꯕꯣꯅꯤꯌꯝ ꯍꯣꯏ ꯗꯥ ꯀꯣꯍꯦꯟꯖꯝꯒꯤ ꯀꯩꯅꯣꯗꯁꯨ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦꯕ ꯀꯩꯅꯣꯒꯤꯗꯣ ꯕꯣꯅꯤꯌꯝ ꯅꯥꯕꯩꯗꯣ ꯑꯗꯨꯝ ꯊꯥꯒꯠꯄꯅꯦ ꯑꯗꯨꯒ ꯃꯊꯪ ꯄꯥꯔꯛꯑꯣ ꯏꯇꯥꯎ ꯈꯔ ꯊꯤꯕꯗꯨꯗ ꯂꯧꯈꯠꯂꯛꯑꯒꯦꯀꯣ ꯄꯨꯂꯞ ꯄꯥꯔ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯚꯥꯏ ꯁꯥꯎꯔꯅꯨ ꯃꯌꯥꯝ ꯀꯣꯟꯅ ꯄꯨꯂꯞ ꯄꯥꯕꯩꯁꯨ
ꯍꯥꯏꯈꯤꯕꯅꯤ ꯍꯜꯂꯣ ꯂꯥꯛꯑꯒꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯁꯤ ꯂꯣꯏꯔ ꯂꯥꯛꯑꯒꯦ ꯀꯃꯦꯟ ꯄꯥꯕꯩꯅꯦ ꯇꯧꯔꯤ ꯏꯟꯖꯥꯡ ꯂꯩ ꯃꯔꯝ ꯄꯨꯁꯤꯜꯂꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯕꯦꯛ ꯍꯜꯂꯨꯔꯅꯨ ꯃꯊꯪꯗꯤ ꯁꯤꯗꯤ ꯀꯃꯦꯟ ꯀꯩꯅꯣ ꯑꯊꯤꯕ ꯌꯥꯎꯗꯤꯌꯦ ꯌꯥꯎꯕꯅꯤ ꯉꯥꯏꯈꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯃꯤꯔꯁꯦ ꯍꯥꯏꯅꯗꯤ ꯐꯤꯂꯝꯒꯤ ꯍꯤꯔꯣ ꯃꯥꯜꯂꯦꯌꯦ ꯊꯦꯡꯛ ꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯍꯦꯟꯊꯣꯏ ꯁꯂꯥꯝ ꯌꯥꯝ ꯆꯝꯖꯩꯌꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯊꯤꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯉꯣ ꯀꯩꯅꯣ ꯇꯧꯔ ꯁꯤꯗꯩ ꯇꯧꯔꯒ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯣ ꯅꯦꯠ ꯍꯥꯡꯗꯣꯛꯇꯗꯤ ꯌꯥꯔꯣꯏ ꯀꯃꯦꯟ ꯑꯊꯤꯕ ꯌꯥꯎꯕ ꯚꯤꯗꯤꯑꯣꯗꯤ ꯁꯤ ꯂꯩꯔꯦ ꯗꯥ ꯁꯆꯤꯟꯒꯔꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯨꯁꯇꯔ ꯀꯥꯞꯍꯜꯂꯛꯄꯒꯤꯗꯣ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯑꯗꯨ ꯄꯥꯔꯛꯀꯦ ꯈꯨꯔꯁꯤꯠ KM ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯌꯦꯡꯕ ꯌꯦꯡꯕ ꯋꯥꯔꯗꯤ ꯀꯩꯁꯨ ꯑꯩ ꯁꯥꯎꯔꯣꯏꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯕꯒꯤ ꯑꯩ ꯀꯔꯤꯝ ꯁꯥꯎꯔꯣꯏꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯌꯦꯡꯒꯗꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯦꯡꯉꯣꯏꯗꯕꯁꯤꯡꯅ ꯑꯗꯨꯝ ꯑꯩꯒꯤꯗꯨ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯨ ꯃꯊꯪ ꯄꯔꯣꯏ ꯇꯥꯎ ꯑꯗꯒꯤ ꯗꯅꯤꯁ ꯑꯦꯛꯁ ꯁꯅꯥ ꯍꯥꯏꯁꯤꯅ ꯋꯥꯏ ꯍꯦ ꯅꯥꯕꯤꯕꯣ ꯍꯥꯏꯔꯦ ꯋꯥꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯨꯅꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯤꯗꯨꯅ ꯍꯦꯟꯅ ꯋꯥꯗ꯭ꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯒꯤ ꯅꯥꯖꯤꯔ ꯍꯨꯏꯁꯦꯟ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯨ ꯍꯥꯏꯔꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯅꯪꯂꯣ ꯑꯩꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉ ꯅꯪꯅ ꯀꯃꯦꯟ ꯇꯧꯔꯛꯏꯗꯨꯕꯨ ꯅꯪꯂꯣ ꯑꯩꯔꯣ ꯏꯀꯥꯏꯗꯣꯏꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯨꯅꯨ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯛꯑꯣꯗꯅ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ ꯍꯥꯏꯔꯛꯏꯕ ꯅꯪ ꯑꯣꯏꯅ ꯏꯀꯥꯏꯕ ꯈꯪꯉꯣ ꯑꯗꯒꯤ ꯀꯩꯅꯣ ꯑꯃꯤꯔ ꯁꯣꯍꯦꯜ ꯍꯥꯏꯔꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯅꯪ ꯌꯨꯇꯨꯕꯁꯤꯁꯨ ꯏꯕ ꯍꯩꯇꯦꯕ ꯃꯥꯏꯁꯦ ꯀꯃꯦꯟ ꯕꯦꯠ ꯀꯃꯦꯟꯗꯤ ꯄꯤꯌꯦ ꯑꯗꯣ ꯕ꯭ꯔꯣ ꯅꯪ ꯌꯨꯇꯨꯕ ꯇꯧꯕꯗ ꯄꯛꯑꯣꯏ ꯋꯥ ꯉꯥꯡꯕꯗ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯇꯝꯈꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯆꯩꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯍꯥꯏꯔꯦ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯂꯩ ꯈꯔ ꯇꯠꯂꯤ ꯂꯩ ꯈꯔ ꯇꯠꯄꯁꯤ ꯃꯥꯅ ꯇꯠꯇꯅꯕ ꯈꯤꯇꯪ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧ ꯍꯥꯏꯕꯗꯨꯅꯦꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯌꯥꯏ ꯑꯁꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯦ ꯊꯦꯡꯛ ꯌꯨ ꯅꯪ ꯑꯗꯒꯤ ꯔꯌꯥꯟ ꯕꯣꯠ ꯃꯆꯥ ꯍꯥꯏꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯑꯍꯥꯟꯕꯗ ꯌꯥꯝ ꯄꯛꯂꯝꯃꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯩꯅꯥ ꯃꯥꯡꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯥꯏꯒꯦꯀꯣ ꯍꯜꯂꯣ
ꯉꯥꯏꯈꯣ ꯃꯤꯅꯤꯠ 2-3ꯗꯪ ꯂꯩꯔ ꯇꯧꯔꯣ ꯀꯣ ꯑꯗꯨ ꯂꯣꯏꯁꯜꯂꯅꯤꯕ ꯅꯤꯄꯥꯟ ꯍꯥꯏꯔꯝꯃꯦ ꯃꯥꯄꯟ ꯇꯥꯗꯣꯔꯦ ꯀꯔꯟꯗꯣ ꯇꯧꯅꯨ ꯑꯗꯨ ꯃꯊꯪ ꯁꯠ ꯄꯔꯛꯑꯣ ꯏꯇꯥꯎ ꯋꯥ ꯉꯥꯡꯕꯗꯣ ꯍꯥꯟꯅ ꯐꯖꯅ ꯇꯝꯈꯣ ꯏꯅꯥꯎ ꯍꯥꯏꯔꯦ ꯁꯣꯌꯦꯟ ꯍꯨꯏꯁꯦꯟ ꯍꯥꯏꯔꯦ ꯁꯣꯌꯦꯞ ꯍꯨꯏꯁꯦꯟ ꯍꯥꯏꯔꯦ ꯍꯣꯏ ꯇꯝꯈꯤꯒꯦ ꯑꯗꯒꯤ ꯁꯍꯤꯅꯨꯔ ꯄꯊꯥꯟ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯍꯣꯏꯕꯣ ꯅꯪ ꯋꯥꯗꯨ ꯐꯖꯅ ꯍꯥꯟꯅ ꯉꯥꯡꯕ ꯇꯝꯈꯣ ꯍꯥꯏꯔꯦ ꯇꯝꯒꯦ ꯑꯗꯒꯤ ꯁꯔꯠ ꯃꯩꯇꯩ ꯃꯨꯛꯕꯥꯡ ꯍꯥꯏꯁꯤꯅ ꯕ꯭ꯔꯣ ꯀꯩ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯪꯉꯦ ꯑꯩꯁꯦ iPhone iPhone ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯑꯔꯤꯁ PBK ꯍꯥꯏꯔꯦ ꯁꯤꯅ ꯂꯥꯏꯃ ꯎꯅꯤꯡꯗꯦ ꯁꯛꯊꯨ ꯍꯥꯏꯔꯦ ꯂꯥꯏꯃ ꯎꯅꯤꯡꯗꯦ ꯁꯛꯊꯨ ꯅꯥꯕ ꯅꯪꯗꯤ ꯎꯅꯤꯡꯉꯅꯤꯍꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯕꯣ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯤꯉꯣ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯆꯪꯉ ꯌꯦꯡꯉꯒ ꯑꯩꯁꯨꯀꯣ ꯑꯩ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯑꯗꯣ ꯅꯪꯅ ꯍꯦꯟꯅ ꯋꯥꯗ꯭ꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯃꯦꯟ ꯄꯤꯔꯛꯏꯗꯣ ꯎꯅꯤꯡꯗꯦ ꯀꯥꯏ ꯅꯋꯥ ꯂꯧꯗꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨꯀꯣ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯃ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯧꯒꯦꯕ ꯁꯤꯒꯤꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯆꯦꯅꯦꯜꯗꯕꯨ ꯑꯣꯏꯒꯦꯔꯥ ꯍꯣꯏ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯕ ꯉꯝꯕꯗꯤ ꯀꯅꯥꯝ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯨꯇꯨꯕꯁꯤꯗ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯤ ꯂꯥꯏꯗꯅ ꯑꯗꯨꯝ ꯍꯨꯜꯂ ꯑꯗꯨꯝ ꯉꯥꯡꯉꯒ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯃꯈꯣꯏꯅꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯕ ꯁꯥꯎꯋꯦ ꯁꯥꯎꯕꯒꯤ ꯅꯠꯇꯦꯕ ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡꯉꯛꯑꯣꯕ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯁꯨ ꯐꯖꯅ ꯃꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯗ ꯐꯖꯅ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯔꯛꯏꯕ ꯋꯥ ꯑꯀꯥꯝ ꯑꯄꯦꯠꯇꯤ ꯁꯛꯊꯨ ꯍꯤꯊꯨ ꯑꯃꯗꯤ ꯄꯟꯅꯔꯣꯏꯁꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯍꯜ ꯂꯃꯟꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤꯅꯤ ꯑꯍꯜ ꯂꯃꯟꯁꯨ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯌꯥꯎꯔꯤꯅꯤ ꯀꯃꯦꯟ ꯌꯦꯡꯉꯤꯅꯤ ꯑꯗꯨꯗ ꯑꯁꯤꯟ ꯑꯀꯥꯝ ꯑꯄꯦꯠ ꯉꯥꯡꯉꯗꯤ ꯀꯔꯤꯅꯣꯕ ꯐꯖꯗꯧꯔꯤꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯀꯩꯅꯣ ꯄꯤꯕ ꯀꯃꯦꯟꯗꯣ ꯅꯪ ꯈꯛꯇ ꯅꯠꯇꯦꯕ ꯎꯗꯣꯏꯁꯦ ꯃꯤ ꯃꯌꯥꯝ ꯎꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕ ꯃꯤ ꯃꯌꯥꯝ ꯎꯗꯣꯏꯅꯦꯕ ꯁꯠꯆꯤꯟ ꯊꯤꯗꯕꯤꯗ ꯉꯥꯡꯉꯛꯑꯣ ꯆꯩꯔꯛꯑꯣ ꯉꯥꯡꯉꯛꯑꯣ ꯅꯪ ꯉꯥꯡꯅꯤꯡꯕꯗꯣ ꯑꯗꯨ ꯌꯥꯏ ꯑꯩ ꯀꯔꯤꯝ ꯁꯥꯎꯔꯣꯏ ꯆꯤꯟ ꯊꯤꯔꯒ ꯃꯤ ꯃꯃꯥ ꯄꯜꯂ ꯃꯄꯥ ꯄꯜꯂꯒ ꯑꯗꯒꯤ ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯂꯧꯈꯠꯂꯒ ꯉꯥꯡꯕꯗꯤ ꯇꯧꯅꯔꯣꯏꯁꯤ ꯑꯗꯒꯤ ꯕꯤꯗ꯭ꯌꯥ ꯁꯥꯒꯔ ꯁꯣꯔꯣꯛ ꯍꯥꯏꯕꯝ ꯍꯥꯏꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯆꯤꯟ ꯊꯤꯕꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯀꯣ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉꯣ ꯆꯤꯟ ꯊꯤꯕꯗꯨꯗꯤ ꯍꯥꯏꯌꯨ ꯆꯤꯟ ꯊꯤꯕꯗꯨꯁꯨ ꯍꯥꯏꯌꯨ ꯆꯤꯟ ꯊꯤꯕꯗꯨ ꯁꯛꯊꯨ ꯃꯌꯥꯡꯑꯅ ꯍꯥꯏꯔꯛꯑꯦ ꯁꯤꯁꯦ ꯑꯣ ꯁꯛꯊꯨ ꯃꯌꯥꯡ ꯅꯥꯕ ꯑꯩꯁꯤ ꯃꯌꯥꯡ ꯏꯕꯨꯡꯉꯣ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕ ꯑꯩꯅꯤ ꯏꯄꯥ ꯏꯄꯨꯗꯨꯒ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕꯅꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯁꯔꯠ ꯃꯩꯇꯩ ꯃꯨꯛꯕꯥꯡ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯄ꯭ꯔꯦꯡꯗꯣ ꯍꯥꯏꯅꯔꯒ ꯇꯧꯕꯅꯦ ꯆꯨꯝꯂꯝꯒꯅꯤꯗ ꯍꯥꯏꯔꯦ ꯍꯥꯏꯅꯔ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯈꯤꯅꯤ ꯗꯥꯁꯔꯤꯟꯀꯔꯗ ꯍꯥꯏꯅꯔ ꯇꯧꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯣꯟꯗꯩ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯑꯩ ꯐꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯟꯗꯒꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯩꯒꯤ ꯁꯤꯝ ꯑꯅꯧꯕ ꯂꯧꯕꯗꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯈꯪꯁꯨ ꯈꯪꯗꯦ ꯍꯣꯏ ꯗꯥꯁꯔꯤꯟꯀꯔꯒ ꯑꯩꯒꯕꯨꯗꯤ ꯍꯥꯟꯅ ꯈꯪꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯈꯪꯗꯕꯅꯦꯕ ꯑꯩ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯈꯪꯕꯅꯦ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯈꯤꯅꯤ ꯌꯥꯝ ꯑꯗꯨꯗꯒꯤ EP ꯃꯤꯔꯖꯥ TF4RM ꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯍꯥꯏ ꯀꯥꯊꯤꯃꯨ ꯍꯥꯏꯔꯦ ꯑꯗꯨ ꯅꯣꯛꯁꯜꯂꯦ ꯍꯥꯏ ꯀꯥꯊꯤꯃꯨ ꯑꯩ ꯃꯨꯕꯒꯤꯅꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯨꯗꯕ ꯃꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯐꯖꯕ ꯃꯌꯥꯝ ꯑꯃꯨꯕ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ MD ꯏꯝꯔꯥꯟ 5488 ꯍꯥꯏꯔꯦ ꯁꯤꯁꯤꯅ
ꯑꯃꯨꯕ ꯅꯪ ꯌꯦꯡꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯛꯂꯤꯅꯤ no ꯊꯦꯡꯛ ꯌꯨ thank you ꯑꯗꯒꯤ ꯅꯣꯛꯄ ꯃꯌꯥꯝ ꯅꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯦꯀꯣ ꯔꯣꯖꯤ ꯀꯩꯁꯥꯝ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯌꯥꯝ ꯋꯥꯔꯦ ꯏꯖꯧ ꯅꯪ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣꯅ ꯍꯥꯏꯔꯝꯀꯣ ꯑꯣ ꯑꯩꯅ ꯇꯧꯕ ꯌꯦꯛꯁꯦ ꯋꯥꯔꯕ ꯋꯥꯔꯗꯤ ꯌꯦꯡꯉꯨꯅꯨꯗꯅ ꯌꯦꯡꯉꯤꯕ ꯅꯪ ꯀꯃꯦꯟ ꯄꯤꯕꯗꯁꯨ ꯍꯦꯟꯅ ꯋꯥꯗ꯭ꯔꯣ ꯑꯗꯒꯤ ꯃꯨꯛꯕꯥꯡꯒꯤꯗꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯞꯄ ꯇꯥꯏꯅꯦ ꯏꯇꯥꯎ ꯑꯩ ꯆꯥꯎꯅ ꯈꯌꯥꯠꯇ ꯕ꯭ꯔꯣꯀꯟ ꯁꯅꯥ ꯊꯣꯏ 4426 ꯁꯤꯅ ꯕ꯭ꯔꯣ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯍꯪꯉꯦ ꯑꯩ ꯁꯦꯛꯃꯥꯏꯖꯤꯡ ꯍꯪꯒꯟꯗꯣꯏꯅꯦ ꯑꯗꯒꯤ ꯔꯤꯇꯨꯕꯂꯥ ꯈꯨꯃꯨ ꯆꯝ ꯍꯥꯏꯁꯤꯅ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯄ꯭ꯔꯦꯡ ꯃꯥꯜꯂꯦ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯅꯠꯇꯦꯌꯦ ꯄ꯭ꯔꯦꯡꯗꯣ ꯑꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯅꯦ ꯑꯇꯣꯞꯄ ꯄ꯭ꯔꯦꯡ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯄ꯭ꯔꯦꯡ ꯇꯧꯅꯔꯤꯁꯤꯡꯁꯤ ꯄꯥꯕ꯭ꯂꯤꯛꯇ ꯑꯃꯗ ꯄ꯭ꯔꯦꯡ ꯇꯧꯅꯔꯤꯁꯤꯡꯁꯤ ꯕꯨꯁꯇꯔ ꯀꯞꯍꯟꯕꯒꯤ ꯄ꯭ꯔꯦꯡ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯔꯣꯃꯤꯌꯣ ꯊꯧꯗꯥꯝ ꯍꯥꯏꯁꯤꯅ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯇꯤ ꯇꯧꯒꯗꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯣꯏꯗꯕꯤ ꯅꯝꯃꯛꯈꯤꯅꯤ ꯑꯩ ꯁꯆꯤꯟ ꯀꯔꯗ ꯑꯩꯒꯤ ꯕꯨꯁꯇꯔ ꯀꯞꯄꯛꯄꯒꯤ 51ꯒꯤ ꯑꯟꯂꯤꯃꯤꯇꯦꯠ ꯋꯥꯟ ꯗꯦꯒꯤꯗꯣ ꯀꯞꯄꯛꯄꯗꯣ ꯑꯩ ꯁꯤꯡꯈꯤꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯩꯕ꯭ꯔꯥ ꯀꯃꯦꯟ ꯑꯊꯤꯕꯗꯨ ꯌꯦꯡꯉꯛꯑꯣ ꯑꯩꯅ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯃꯨꯗ꯭ꯔꯦ ꯏꯇꯥꯎ ꯃꯤ ꯑꯈꯪꯕ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩ ꯒꯧꯍꯥꯇꯤꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯑꯗꯒꯤ ꯏꯁꯥꯁꯨ ꯈꯔ ꯍꯧꯖꯤꯛ ꯃꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯕꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯑꯩꯈꯣই ꯌꯨꯝꯃꯛ ꯁꯨꯃꯥꯡ ꯊꯨꯝꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄꯒꯤ ꯂꯩꯀꯥꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯕ ꯃꯥꯌꯣꯛꯅꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯨ ꯅꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯕ꯭ꯂꯣꯛꯇꯨ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯊꯥꯒꯠꯄꯁꯨ ꯉꯝꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯂꯣꯏꯔꯦ ꯀꯃꯦꯟ ꯑꯗꯒꯤ ꯔꯣꯃꯤꯌꯣ ꯊꯧꯗꯥꯝ ꯂꯩ ꯑꯩꯆ ꯗꯤ ꯑꯅ ꯍꯥꯏꯔꯦ ꯁꯤꯁꯨ ꯀꯨꯆꯨꯒ ꯐꯨꯔꯤꯠ ꯃꯆꯨꯒ ꯅꯣꯛꯁꯜꯂꯛꯑꯦ ꯀꯨꯆꯨꯒ ꯐꯨꯔꯤꯠ ꯃꯆꯨꯒ ꯆꯥꯅꯩ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯃꯥꯏꯗꯣ ꯅꯠꯇ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯀꯔꯤ ꯕꯦꯠ ꯀꯃꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯆꯤꯟꯈꯥ ꯀꯔꯤ ꯇꯧꯔꯤ ꯉꯥꯡꯉꯛꯇꯕꯒꯤ ꯋꯥ ꯊꯦꯡꯛ ꯌꯨ ꯂꯞꯂꯤ ꯁꯦꯛ ꯁꯤꯗꯤꯀꯥ ꯍꯥꯏꯁꯤꯅ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯁꯤ ꯎꯕꯗꯅ ꯍꯥꯏꯔꯦ ꯋꯥꯔꯗꯤ ꯌꯦꯡꯉꯨꯅꯨ ꯀꯩꯅꯣ ꯑꯦꯀꯥꯎꯟ ꯆꯪꯉꯨ ꯀꯩꯅꯣ AMD ꯏꯝꯔꯥꯟ 5488 ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯌꯨꯇꯨꯕ ꯇꯧꯔꯤꯕ ꯌꯨꯇꯨꯕꯁꯤꯁꯨ ꯆꯨꯝꯅ ꯏꯗꯦꯀꯣ ꯑꯗꯣ ꯋꯥꯍꯤꯠ ILW ꯍꯥꯏꯁꯤꯅ ꯍꯥꯏꯄꯛꯇꯦ ꯍꯥꯏꯔꯦ ꯄꯛꯇ꯭ꯔꯗꯤ ꯀꯩꯗꯧꯕꯅꯣ ꯌꯦꯡꯕꯤꯔꯨꯅꯨ ꯁꯛ ꯈꯤꯇꯪ ꯊꯨꯅ ꯀꯩꯗꯧꯔꯣ ꯋꯥꯔꯤꯁꯦ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀ ꯁꯛꯇꯥꯗꯨꯒ ꯄꯛꯇꯦꯀꯣ ꯋꯥꯁꯨ ꯉꯥꯡꯕ ꯆꯨꯝꯅ ꯍꯩꯇꯦ ꯌꯨꯇꯨꯕ ꯍꯥꯡꯉꯤꯅꯤ ꯀꯥꯏꯅ ꯕꯨꯁꯇꯔ ꯁ꯭ꯄꯦꯂꯤꯡ ꯇꯝꯈꯣ ꯍꯥꯏꯔꯦ ꯆꯨꯝꯃꯦ ꯕꯨꯁꯇꯔꯗꯣ ꯑꯩ ꯇꯥꯏꯄꯤꯡꯁꯤ ꯈꯔ ꯁꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅꯒ ꯉꯛꯏꯅꯦꯕ ꯇꯥꯏꯄꯤꯡꯗꯨ ꯁꯣꯏꯕꯗꯨꯒꯤ ꯑꯩ ꯆꯨꯝꯊꯣꯛꯂꯤꯅꯦꯕ ꯑꯗꯨꯕꯨ ꯄꯔꯁꯣꯅꯦꯜꯗ ꯀꯩꯗꯧꯔꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯣ ꯑꯩ ꯀꯔꯤꯝ ꯁꯥꯎꯗꯦ ꯑꯁꯣꯏꯕꯗꯨ ꯆꯨꯝꯊꯣꯛꯄꯔꯛꯄꯔꯅꯤ ꯑꯩꯒꯤ ꯑꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯔꯛꯄꯅꯦꯕ ꯕꯦꯠ ꯀꯃꯦꯟ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩ ꯕꯨꯁꯇꯔ ꯁ꯭ꯄꯦꯂꯤꯡꯗꯣ ꯑꯩ ꯑꯩꯒꯤ ꯇꯥꯏꯄꯤꯡꯗꯨ ꯐꯟ ꯆꯣꯡꯉꯦꯕ ꯑꯩ ꯏꯕꯗꯣ ꯑꯗꯨꯒ MD ꯖꯍꯤꯔ ꯈꯥꯟ BM ꯍꯥꯏꯁꯤꯅ ꯅꯅꯥꯎ ꯅꯪ ꯍꯥꯟꯅ ꯂꯤꯂꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯎꯔꯛ ꯋꯥꯔꯛꯇ ꯈꯣꯡꯕꯥꯜꯗꯒ ꯌꯥꯝꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯦ ꯑꯁ ꯑꯁꯤꯗꯤ ꯁꯥꯊꯤꯌꯦ ꯀꯩꯕ ꯃꯃꯤꯡꯗꯣ MD ꯖꯍꯤꯔ ꯈꯥꯟ BM ꯖꯍꯤꯔ ꯈꯥꯟ BM ꯑꯣ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯃꯤꯗꯣ ꯂꯤꯂꯣꯡꯗꯒꯤꯅꯤ ꯅꯠꯇꯦ ꯁꯤ ꯑꯃ ꯅꯠꯇꯦꯀꯣ ꯁꯤ ꯁꯨꯝ ꯀꯔꯟꯅꯦꯅ ꯉꯥꯡꯕꯅꯤꯀꯣ ꯁꯤ ꯃꯥꯒꯤ ꯀꯔꯟ ꯇꯧꯕ ꯃꯤꯅꯦꯕ ꯏꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯔꯟ ꯉꯥꯡꯉꯤꯅꯦ ꯑꯗꯣ ꯈꯟꯗꯣꯛ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯀꯔꯟ ꯇꯨꯔꯟ ꯇꯧꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯧꯁꯤꯟ ꯐꯩꯖꯤꯟꯅꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯣꯏꯅ ꯏꯃꯥꯟꯅꯕꯁꯨ ꯃꯈꯟ ꯁꯨꯏꯗꯅ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯉꯧꯁꯤꯟ ꯐꯩꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯇꯨꯔꯟ
ꯇꯧꯕ ꯏꯃꯥꯟꯅꯕꯅꯤꯅ ꯈꯟꯗꯣꯛꯑꯦ ꯑꯩꯗꯤ ꯈꯟꯗꯣꯛꯑꯦ ꯑꯩ ꯁꯥꯎꯗꯦ ꯍꯥꯏꯔꯣ ꯃꯈꯥ ꯄꯥꯔꯣ ꯑꯗꯩ ꯅꯤꯌꯥꯁ ꯄꯤ ꯑꯩꯁ ꯍꯥꯏꯁꯤꯅ ꯌꯨꯇꯨꯕ ꯀꯛꯂꯅꯤ ꯀꯛꯈ꯭ꯔꯣ ꯊꯨꯅ ꯀꯛꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯑꯕꯤ ꯁꯨꯔꯤꯗꯣ ꯄꯨꯔꯛꯑꯣ ꯁꯨꯔꯤ ꯄꯨꯔꯛꯑꯣ ꯑꯩꯅ ꯀꯛꯀꯅꯤ ꯌꯨꯇꯨꯕ ꯀꯛꯀꯅꯤ ꯑꯕꯤꯗ ꯑꯕꯤꯗ ꯌꯨꯇꯨꯕ ꯀꯛꯀꯅꯤ ꯑꯩꯅ ꯌꯨꯇꯨꯕ ꯀꯛꯀꯅꯤ ꯂꯣꯏꯔꯦ ꯇꯥꯎ ꯁꯨꯔꯤ ꯊꯝꯃꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯦꯂꯣꯏꯒꯤꯗꯣ ꯄꯥꯔꯣ ꯍꯦꯂꯣꯏꯒꯤꯗꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯅꯠꯇꯦ ꯍꯦꯂꯣꯏꯒꯤ ꯀꯔꯤ ꯁꯤꯗ ꯂꯩ ꯍꯦꯂꯣꯏꯒꯤꯁꯤ ꯂꯩꯔꯦ ꯃꯨꯛꯕꯥꯡꯒꯤ ꯃꯊꯪ ꯁꯤꯗ ꯍꯦꯂꯣꯏꯒꯤꯗꯨꯗ ꯄꯥꯔꯣ ꯑꯗꯒꯤ ꯑꯥꯏ ꯖꯤꯗ ꯍꯥꯏꯔꯛꯄꯁꯨ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯑꯥꯏ ꯖꯤꯗꯗꯤ ꯐꯖꯕꯅꯤꯍꯦ ꯀꯃꯦꯟ Happy birthday to you. Happy birthday to you. ਕੋਈ ਲਾਈਵ ਪੁੱਛੀ ਕਾ ਥਾਬੀ ਨੇ happy birthday ਤꯧਣਾ ꯂꯥꯏꯔꯕ ꯌꯨꯇꯨꯕꯔꯒꯤ ꯂꯥꯏꯔꯕ ꯌꯨꯇꯨꯕꯔ ꯑꯣꯟꯊꯣꯛꯑꯅꯤꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯀꯃꯦꯟ ꯄꯤ ꯑꯩꯁ ꯎꯃꯔ ꯌꯥꯔꯦ ꯊꯣꯟ ꯅꯪ ꯍꯦꯟꯃꯜꯂꯛꯂꯕꯅꯤꯀꯣ ꯈꯔ ꯀꯔꯤ ꯍꯥꯏꯅꯣ ꯅꯥꯇꯩ ꯆꯥꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎ ꯑꯗꯨꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯕ꯭ꯔꯣ ꯍꯥꯏꯔ ꯊꯥꯒꯠꯀꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯕꯤꯀ꯭ꯔꯝ ꯂꯨꯋꯥꯡ ꯍꯥꯏꯁꯤꯅ ꯁꯛꯊꯨꯅ ꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯦ ꯌꯨꯇꯨꯕ ꯀꯛꯊꯣ ꯀꯛꯇ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯇꯤ ꯀꯛꯀꯗꯕꯅꯤ 인기다. ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯕꯤꯀ꯭ꯔꯝ ꯂꯨꯋꯥꯡꯒꯤꯔꯣ Bikram ꯂꯨꯋꯥꯡ ꯍꯥꯏꯕ Bikram Luang Paro ꯁꯛꯊꯨꯅ ꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯦ ơi kakarabi YouTube phun kakhona ai sak yeng dadi kakarabi suri ga khangu ꯑꯗ ꯄꯤ ꯑꯩꯆ ꯎꯃꯔꯁꯤꯅ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯤꯗꯣꯏꯕ ꯃꯥꯜꯂꯤ ꯀꯣꯃꯦꯟꯁꯤ ꯅꯠꯇꯦ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯒꯨꯝꯁꯨ ꯅꯣꯛꯅꯤꯡꯉꯤꯕ꯭ꯔꯣ ꯍꯥꯏꯔꯦ ꯅꯣꯛꯅꯤꯡꯉꯗꯤ ꯅꯣꯛꯊꯣꯛꯑꯣ ꯍꯥꯅ ꯑꯗꯒꯤ ꯄꯤꯡꯀꯤ ꯁꯥꯏꯈꯣꯝꯁꯤꯅ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯔꯦ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯕꯥ ꯍꯣꯏ ꯃꯥꯅ ꯍꯥꯏꯗꯣ ꯑꯩ ꯄꯥꯒꯗ꯭ꯔꯣ ꯍꯥꯏꯇꯥ ꯁꯤꯗꯤ ꯈꯤꯇꯪ ꯐꯖꯗ꯭ꯔꯦꯀꯣ ꯑꯦꯝ ꯗꯤ ꯁꯥꯖꯥꯗ ꯑꯍꯃꯗ ꯍꯥꯏꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯐꯖꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯥꯏꯔꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯕꯣ ꯌꯥꯔꯦ ꯍꯧꯔꯣ ꯑꯦꯝ ꯗꯤ ꯁꯥꯖꯥꯗ ꯑꯍꯃꯗ 8593 ꯁꯤꯅꯀꯣ ꯅꯄꯣꯠꯇꯨ ꯀꯥꯞꯊꯣꯛꯑꯦ ꯁꯛꯊꯨ ꯍꯥꯏꯔꯦꯀꯣ ꯀꯛꯀꯅꯤ ꯈꯪꯉꯨꯍꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯉꯥꯡ ꯁꯉꯥꯡꯗꯨ ꯇꯝꯕꯤꯗ꯭ꯔꯥ ꯑꯗꯣ ꯄꯔꯣ ꯁꯅꯥ ꯅꯃꯥ ꯅꯄꯥꯅꯅꯦ ꯇꯝꯕꯤꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯇꯝꯒꯅꯤ ꯈꯪꯉꯨ ꯂꯥꯛꯑꯒ ꯁꯨꯔꯤꯁꯤꯒ ꯐꯖꯅꯅꯦ ꯇꯝꯒꯅꯤ ꯑꯩꯗꯤ ꯌꯥꯔꯦ ꯃꯈꯥ ꯄꯥꯊꯣ ꯁꯅꯥꯊꯣꯏ ꯃꯩꯇꯩ 6699 ꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯦꯀꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯁꯛ ꯍꯥꯏꯔꯦ ꯌꯦꯡꯅꯤꯡꯗꯗꯤ ꯌꯨꯇꯨꯕ ꯀꯛꯈꯣꯍꯦ ꯈꯪꯉꯨ ꯑꯩꯗꯤ ꯁꯨꯔꯤꯁꯤꯗ ꯇꯧꯔꯛꯀꯅꯤ ꯃꯊꯧ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯁꯤ ꯑꯦꯝ ꯗꯤ ꯇꯣꯝꯕ W3N ꯍꯥꯏꯔꯦꯀꯣ ꯅꯁꯛ ꯅꯇꯥꯗꯨ ꯌꯦꯡꯅꯤꯡꯗꯦꯗ ꯌꯥꯝ ꯋꯥꯔꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯎꯗꯔꯦ ꯅꯁꯛꯇꯨ ꯎꯗ꯭ꯔꯗꯤ ꯂꯥꯏꯚ ꯊꯠꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯔꯤꯖꯥ ꯕꯨꯌꯥꯃꯌꯨꯝ ꯍꯥꯏ ꯅꯪ ꯐꯖꯅ ꯐꯨꯕ ꯌꯥꯔꯦꯀꯣ ꯑꯉꯥꯎꯕ ꯃꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯉꯥꯎꯗꯦ ꯁꯛꯊꯨ ꯅꯪ ꯅꯝꯕꯔ 4 ꯆꯥꯕ ꯃꯤꯔꯣ ꯅꯪꯕꯨ ꯁꯛꯇꯨ ꯃꯥꯜꯂꯤꯅꯦ ꯑꯩ ꯅꯃꯥ ꯅꯄꯥꯗꯨꯅ ꯇꯝꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯑꯩ ꯁꯥꯎꯔꯝꯗꯃꯦꯕ ꯑꯗꯨꯃꯥꯏꯅ ꯏꯁ ꯄꯣꯠ ꯆꯥꯕ ꯅꯝꯕꯔ 4 ꯆꯥꯕ ꯑꯩ ꯅꯪ ꯆꯥꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯈꯪꯉꯤꯗꯨꯗꯤ ꯃꯃꯤꯡꯐꯥꯎ ꯈꯪꯉꯤꯗꯨꯗꯤ ꯅꯪ ꯆꯥꯔꯝꯃꯅꯤ ꯅꯪ ꯇꯣꯏꯅ सिजना ꯄꯣꯠꯇꯨꯅꯅꯤ ꯃꯃꯥꯅ ꯍꯥꯏꯗꯣ ꯏꯇꯥꯎ ꯆꯨꯝꯕ꯭ꯔꯥ ꯃꯥꯅ ꯇꯣꯏꯅ सिजना ꯄꯣꯠꯁꯤ ꯃꯤꯉꯣꯟꯗ ꯇꯣꯏꯅ ꯄꯟꯒꯅꯦꯕ ꯑꯗꯨ ꯆꯥꯕ ꯃꯥꯜꯂꯤ ꯑꯗꯨ ꯇꯧꯕ ꯃꯥꯜꯂꯦꯅ ꯃꯥ ꯆꯥꯔꯝꯃꯦꯅ
Ê, các cái niệm ngô ơi, bị điên nhắm lại tay nào ơi, cưng cái đi. Nâng chụp Nâng ơi, khưng cái đi, nâng. mày Khưng ư. tây Nông mày đi, khưng ư. mày tây ở tàu ban hay na sắc tu đi bút tụm male hay Buat malah buat web series ku mana me. Mày ngay biết không? khushi creation hay go hồi ông male thung riêng hay Ê, tôi mà đi hết cần ơi. Ơi. Never. nào vào Dudu 5113 sini go ông vang đầu biro hay Bang ơi. Adum ba tau ba de. no No. Nang so aina ama nang nasa da ba pot ama hera di nang sini do nang kanga lai ni do. Ơi, Islam nasa ba da ba pot haram adum ba sa de. Bamon na so ko gi sa da ba du mai na ko du Islam da so dum ba sa da ba lai. Adum ma du pan na ro si na ko su pala di na ko khong la ra si ni adu na du hai re na no mai ka pata na ka ni. Adu ma di hai na ro si itaw ma tung mathang paro. Loire. Adudi adu na taba ama yero. Nangta laiduna phanglamadi phagani adu thabaktu muslim machana tawba yabro saktu hare adu nang phajana video damakti phau subscribe tawroi lawra man manang kari nisa cha ri riza buya mi mare Riza buya me pangan mali muslim mali ko. man Masina hari si kari la nasak tu kaya bah am tag hale pro. nang ta laiduna Phangamadi phagadami saktu hai do. Laiduna ai pam dana ni ai ki dana chien kha. Ado nachin di thirakano heloi ko je heloi ko si phagi natte nade muslim machana tawba ya da bro muslim san tawba ya de hai me ba. O ya de ba khang ado ai di ngak gi video du gi entertainment taw na bagi da makta ina nambane ba heloi direct ko ru banate ba heloi direct ko ru da bida ina masana heloi du lak cha bagi wane hai ba aina direct video gi namgen taw de heloi du na ingon tam na rak pada video lep ki bane ba adu mayam khango loire chile di yaw de kari yeru mu bang de yaw ne chi yeru mu bang ne mu bang da yeru mu bang yeru yaw bani kari taw bagi phajana ka taw khulu na taw bagi yaw ne khara su pakpa taw na ba yang de lai khara su pakpa taw rina thok chom rina thok chom ase ko gi kari mari ko khara pakpa taw oy ngai go dum ngai ba kala di bas pang mane ta na su ni sa dra mal le riza buya mayum jam ka si comment je jom ka pire ko hai sak tu phajana chao thi na nganglak kani nang amuk video do yengu kamai tau ge do adudi ai ma na ai aso ba tum to pe pani mai ha yo ba ai sao de ba masin che jirak bana ta ai ma na ai phaning ba gi mo ta ma support tau ri ba ngunda ai aso ba do tum to pe me ba na to ta ma bu de na thank you da mai na gi aso ba tum to pe o ai soiram ba yaw ba su la lam ba yaw so da mai tum to pe o ma ai thakasari thank you adu help ko gi mo ta Uma tabui ठीक है यार दोनों भी मम्मी ये उमा tabui au pun khang được rồi bro sao cho rồi yang yang ngoài nung mà mang đi hai kìa cô hai là tôi bà Sunny 919 Sunny ấy Mushin mu cái yang pakte tôi hai cái mà thằng rồi cái gì đó namai mà thu rồi youtuber na mita chang le pak i khang le pakte khang le thumu reng ji pak i khang de pakte khang de mita sang ye mana magi mà mita ai sang mura po khang de ai sang mura po tao po wes ki mà mita ai sang mura po kai di wa na da ai sang mura po ai sang mudre kakkani ma ai na sa pa ai suri si na
ꯂꯣꯏꯅ ꯆꯠꯂꯦ ꯈꯪꯗꯦ ꯃꯥ ꯑꯗꯒꯤ ꯁꯤꯗ ꯔꯤꯖꯥꯕꯨ ꯌꯥꯝ ꯌꯨꯝꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯦꯀꯣ ꯃꯥ ꯀꯃꯦꯟ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯀꯣ ꯃꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯃꯨꯁꯂꯤꯝ ꯃꯆꯥꯗꯤ ꯃꯥꯜꯂꯦ ꯑꯜꯂꯥꯍꯒꯤ ꯃꯤꯡꯂꯦꯟ ꯁꯣꯜꯂꯒ ꯆꯥꯕꯗꯤ ꯌꯥꯏꯗꯅ ꯍꯥꯏ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯁꯣꯟꯗꯤ ꯁꯣꯜꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯀꯩꯗꯧꯔꯒꯁꯨ ꯑꯃ ꯈꯔ ꯁꯦꯡꯉꯤ ꯁꯦꯡꯗꯦꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯃꯦꯟ ꯄꯤꯔꯛꯀꯗꯧꯔꯤꯃꯦꯕ ꯇꯥꯍꯜꯂꯨꯔꯁꯨ ꯂꯣꯏꯔꯦ ꯏꯇꯥꯎ ꯂꯣꯏꯔꯦ ꯁꯤꯗ ꯌꯥꯎꯕꯅꯦ ꯉꯥꯏꯈꯣ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯑꯗꯨ ꯅꯠꯇꯕ ꯈꯤꯇꯪ ꯂꯧꯈꯠꯂꯝꯒꯦ ꯌꯨꯇꯨꯕꯇ ꯍꯣꯔꯦꯟ IG ꯗ ꯈꯤꯇꯪ ꯃꯇꯦꯛꯇꯨ ꯀꯛꯑꯒ ꯀꯔꯝꯕꯗ ꯇꯧꯔꯤꯅꯣ ꯁꯤ ꯇꯧꯔꯤꯁꯤꯔ ꯑꯩꯒꯤꯗꯅ ꯀꯩꯗꯧꯔꯗꯤ ꯀꯃꯦꯟ ꯑꯩ ꯁꯤ IG ꯗꯗꯤ ꯑꯩ ꯈꯜꯂꯛꯀꯦ ꯌꯥꯔꯦ ꯆꯥꯈꯤꯀꯣ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯌꯥꯏ ꯑꯗꯨꯅꯅꯦ ꯑꯩꯒ ꯑꯝꯇ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯕ꯭ꯔꯣ ꯌꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯧꯁꯦ ꯌꯥꯏꯌꯦ IG ꯃꯨꯖꯝꯃꯤꯜ ꯂꯩꯌꯦ IG ꯃꯨꯖꯝꯃꯤꯜ ꯃꯨꯖꯝꯃꯤꯜꯁꯦ ꯑꯩ ꯏꯃꯥꯟꯅꯕꯅꯤꯀꯣ ꯌꯥꯏ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯌꯥꯏꯌꯦ ꯏꯇꯥꯎ ꯐꯝꯕ ꯋꯥꯔꯦ ꯅꯪ ꯆꯥꯔꯂꯤ ꯌꯥꯝ ꯍꯥꯏꯅ ꯅꯪ ꯋꯥꯔꯜꯒꯤ ꯌꯨꯇꯨꯕꯔ ꯑꯣꯏꯗꯕ ꯃꯇꯤꯛ ꯆꯥꯅꯤ ꯏꯕꯣ ꯋꯥꯔꯜꯒꯤ ꯌꯨꯇꯨꯕꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯩꯌꯦ ꯊꯦꯡꯛ ꯌꯨ ꯑꯁꯤꯒꯨꯝꯕꯗꯗꯤ ꯊꯥꯡ ꯄꯥꯏꯔꯣꯏꯀꯣ ꯑꯩꯒꯤ ꯁꯀꯤꯞ ꯕꯥꯏꯞ ꯍꯥꯏꯔꯤꯅ ꯑꯩꯁꯨ ꯁꯧꯒ꯭ꯔꯤ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯑꯣ ꯇꯧꯁꯤ ꯑꯩꯒ ꯇꯧꯁꯤ ꯑꯩꯁꯨ ꯁꯧꯒ꯭ꯔꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ IG ꯈꯥꯁꯤꯅ ꯑꯃꯨꯛꯀ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯍꯥꯏꯔꯦ ꯃꯥꯅꯤ ꯍꯧꯖꯤꯛꯁꯤ ꯅꯪ ꯊꯦꯡꯅꯗ꯭ꯔꯤꯕ ꯖꯥꯠ ꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯒ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤ ꯅꯪꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯍꯥꯏꯔꯛꯑꯣ ꯀꯣꯜ ꯃꯤ ꯇꯣꯟ ꯍꯥꯏꯔꯦ ꯀꯣꯜ ꯃꯤ ꯇꯣꯟ ꯅꯪꯅ ꯄꯥꯝꯕ ꯑꯩꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯕ ꯌꯦꯟꯁꯥꯡꯁꯤ ꯁꯟꯗꯣ ꯁꯟꯒꯤ ꯀꯂꯦꯖꯥꯗꯣ ꯅꯪ ꯂꯥꯎꯅ ꯊꯣꯡꯉꯒꯅꯦ ꯐꯨꯒꯠꯄ ꯇꯧꯁꯦ ꯑꯗꯣ ꯏꯇꯥꯎ ꯍꯩꯃꯥ DPCꯗꯤ ꯑꯩꯅꯤꯗꯅ ꯍꯥꯏꯕ ꯑꯦꯀꯥꯎꯟꯁꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯦ ꯇꯧꯈꯥꯏꯌꯣ ꯃꯇꯥꯎ ꯃꯊꯪꯗꯤ ꯑꯂꯨ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯊꯪ ꯑꯂꯨ ꯏꯔꯣꯟꯕ ꯇꯧꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯁꯥ ꯉꯥꯒꯤ ꯃꯊꯪꯗ ꯃꯌꯥꯝ ꯂꯩꯔꯤꯃꯦꯅꯀꯣ ꯑꯂꯨ ꯏꯔꯣꯟꯕ ꯈꯛꯇ ꯇꯧꯔꯛꯀꯅꯤ ꯏꯇꯥꯎꯒꯤ ꯗꯦꯛ ꯈꯜꯂꯒ ꯑꯗꯒꯤ ꯌꯨꯍꯦꯟꯕ ꯅꯤꯡꯊꯧꯗ ꯌꯥꯝ ꯄꯛꯇꯕ ꯔꯤꯜꯁ ꯅꯃꯛ ꯇꯧ ꯁꯔꯨꯛ ꯌꯥꯏ ꯇꯧ ꯆꯥꯕꯒꯤ ꯃꯇꯥꯡꯁꯦ ꯕꯤꯛ ꯐꯦꯟꯗ ꯂꯩꯔꯦ ꯑꯩꯗꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯀꯅꯥꯅꯣ ꯑꯩꯒ ꯍꯥꯏꯁꯦ ꯃꯁꯛꯁꯤꯒ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯤꯔꯥꯖ 4297 ꯅꯁꯛꯇꯣ ꯈꯔ ꯁꯦꯝꯃꯨ ꯍꯥꯟꯅꯀꯣ ꯍꯥꯏꯔꯦ ꯁꯦꯝꯃꯣ ꯁꯛꯁꯤ ꯅꯦꯆꯔꯦꯜꯂꯤꯅꯤ ꯃꯨꯔꯁꯨ ꯅꯦꯆꯔꯦꯜ ꯑꯗꯩ ꯃꯣꯏꯔꯥꯡꯕꯦꯝ ꯍꯥꯏꯁꯤꯅ ꯂꯥ ꯊꯝꯃꯤꯁꯦ ꯑꯣꯟꯅꯔꯦ ꯇꯧꯍꯩꯗꯦ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯒꯤ ꯈꯪꯖꯤꯜꯍꯧ XX ꯔꯣꯖꯅꯥ ꯍꯥꯏꯁꯤꯅ ꯃꯨꯛꯕꯥꯡꯂꯣ ꯇꯧꯔꯤꯁꯤ IG ꯁꯤꯗ ꯍꯥꯏꯔꯦ ꯃꯥꯅꯤ ꯃꯨꯛꯕꯥꯡꯅꯦ IG ꯗꯁꯨ ꯃꯨꯛꯕꯥꯡ ꯇꯧꯏꯀꯣ ꯄꯛꯇꯦꯀꯣ ꯌꯥꯝꯅ ꯅꯁꯛꯇꯨꯒ ꯍꯥꯏꯔꯤꯁꯤꯅ ꯁꯤ ꯑꯦꯀꯥꯎꯟꯁꯤꯅ ꯐꯥꯔꯁ ꯃꯤꯠ ꯃꯨꯛꯕꯥꯡ ꯋꯤꯠ ꯏꯛ ꯍꯥꯍꯥ ꯍꯥꯏꯔꯦ ꯁꯤꯔꯦ ꯐꯪꯕꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯕ꯭ꯔꯣ ꯕ꯭ꯂꯦꯛ ꯗꯥꯔꯇꯤ ꯂꯦꯖꯤ ꯕꯦꯃꯥ ꯁꯨꯍꯦꯜ ꯐꯨꯟꯗ꯭ꯔꯩ ꯃꯌꯨꯝ ꯍꯥꯏꯁꯤꯅ ꯁꯛꯊꯨ ꯊꯨꯖꯛꯊꯤ ꯅꯪꯕꯨ ꯅꯁꯛꯇꯨꯒ ꯅꯁꯛꯇꯨꯒ ꯅꯃꯥꯒꯤ ꯁꯤꯗꯤ ꯄꯜꯂꯔꯣꯏꯀꯣ ꯑꯗꯨ ꯃꯥꯜꯂꯤ ꯁꯛꯊꯨ ꯍꯥꯏꯔꯦꯀꯣ ꯃꯥꯜꯂꯤ ꯅꯥꯕ ꯏꯕꯣ ꯑꯩ ꯊꯥꯡꯁꯤ ꯅꯪ ꯃꯊꯧ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯂꯥ ꯀꯛꯄꯗ ꯈꯪꯉꯕ ꯁꯤ ꯆꯣꯠ ꯂꯥꯎꯔꯤꯁꯤ ꯈꯪꯉꯕ ꯅꯪꯉꯣꯟꯗ ꯂꯦꯜꯂꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯆꯨꯞꯄꯣꯏꯗ꯭ꯔꯥ ꯅꯍꯥꯛꯇꯣ ꯈꯪꯉꯣꯏ ꯅꯥꯕ ꯏꯕꯣ ꯑꯩ ꯁꯧꯍꯟꯒꯅꯣ ꯅꯃꯥ ꯅꯄꯥ ꯇꯝꯕꯤꯗ꯭ꯔꯣꯕ ꯅꯥꯕ ꯅꯈꯣꯏꯕꯨ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯇꯝꯗ꯭ꯔꯒꯅꯅꯦ ꯗꯥꯎ ꯑꯩꯉꯣꯟꯗ ꯇꯝꯕ ꯅꯪ ꯗꯥ ꯄ꯭ꯂꯦꯕꯣꯏ ꯍꯥꯏꯁꯤꯅ ꯑꯃꯨꯛꯀꯅꯦ ꯁꯛꯇꯨꯒꯅ ꯍꯥꯏꯔꯦ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯏꯑꯕ ꯃꯤꯒꯤ ꯄꯜꯍꯩꯗꯕ ꯄꯟꯕ ꯑꯗꯩ ꯑꯃ
ꯇꯧꯕꯗꯨꯗꯤ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧ ꯑꯊꯤꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯈꯛ ꯑꯦꯂꯤꯁ ꯄ꯭ꯔꯤꯅꯤꯛ ꯍꯥꯏꯁꯤꯅꯀꯣ ꯂꯥꯏꯔꯕ ꯅꯨꯄꯥ ꯃꯥꯟꯕ ꯕꯣꯔꯥꯒ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯕꯣꯔꯥꯒ ꯑꯣꯏꯅ ꯇꯧꯔꯛꯑꯣꯅ ꯍꯥꯏꯔꯦ ꯑꯣ ꯕꯣꯔꯥꯒ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯕꯣꯔꯥꯒꯁꯨ ꯄ꯭ꯂꯦꯕꯣꯏ 9 ꯍꯥꯏꯅ ꯍꯥꯡꯕꯁꯤꯅꯀꯣ ꯊꯤ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯑꯗꯨꯗꯤ ꯇꯧꯅꯗꯕ ꯄꯣꯠꯇꯨꯗꯤ ꯍꯥꯏꯒꯅꯨ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤ ꯊꯥꯡꯅꯁꯨ ꯎꯠꯈ꯭ꯔꯦ ꯊꯥꯡꯅꯁꯨ ꯋꯥ ꯃꯊꯧ ꯇꯧꯒꯦꯅ ꯍꯥꯏꯈ꯭ꯔꯦ ꯊꯥꯡꯁꯨ ꯌꯥꯝꯅ ꯊꯧꯋꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯉꯨ ꯑꯗꯨꯕꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯁꯥꯎꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯁꯥꯎꯕꯅꯦ ꯃꯌꯥꯝꯅ ꯁꯥꯎꯅꯉꯥꯏ ꯊꯕꯛ ꯇꯧꯕꯅꯦꯅ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯇꯥꯎꯒꯤ ꯆꯦꯅꯦꯜ ꯑꯃ ꯃꯅꯤꯄꯨꯔ ꯃꯄꯥꯔꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯏꯕꯥꯅꯤ ꯑꯃꯗꯤ ꯑꯩ ꯏꯇꯥꯎ ꯃꯌꯥꯝꯁꯤꯡꯒ ꯄꯨꯟꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯀꯃꯦꯟ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯁꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡ ꯗꯥꯏꯔꯦꯛ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯇꯧꯁꯦꯅ ꯇꯧꯕꯗꯨ ꯗꯣꯛꯇꯔꯅ ꯁꯥ ꯆꯥꯒꯅꯣꯅ ꯍꯥꯏꯔꯛꯑꯦ ꯉꯥꯗꯨꯁꯨ ꯏꯔꯨꯖꯕ ꯀꯨꯝꯈꯤꯕꯗꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯔꯛꯇ꯭ꯔꯤ ꯉꯁꯥꯏ ꯏꯔꯨꯖꯕ ꯀꯨꯝꯈꯤꯕꯗꯨꯒꯤ ꯃꯥ ꯑꯗꯨꯝ ꯉꯥꯗꯨ 이루어져ꯕ ꯀꯥꯔꯛꯇ꯭ꯔꯦ ꯃꯥ ꯃꯨꯛꯕꯥꯡꯁꯨ ꯇꯧꯕ ꯌꯥꯎꯗ꯭ꯔꯦꯗꯨꯅ ꯉꯥꯗꯨ 이루어져ꯕ ꯀꯨꯝꯈꯤꯕꯗꯩ ꯀꯥꯔꯛꯇ꯭ꯔꯦ ꯁꯤꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯏꯔꯥꯛꯅꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯃꯦꯟ ꯄꯥꯕꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯄꯤꯔꯛꯎ ꯀꯃꯦꯟ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯎ ꯆꯤꯟ ꯊꯤꯔꯛꯀꯅꯨ ꯑꯗꯨꯗꯒꯤ ꯄꯜꯍꯩꯗꯕ ꯄꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯅ ꯃꯨꯁꯂꯤꯝꯅ ꯆꯥꯕ ꯌꯥꯗꯦ ꯈꯪꯅ ꯄꯜꯂꯛꯄ ꯆꯥꯔꯛꯎ ꯌꯦꯡꯉꯛꯎ ꯀꯩꯗꯧꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯖꯗꯦ ꯅꯪꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯑꯩ ꯁꯥꯎꯕ ꯅꯠꯇꯦ ꯆꯤꯟ ꯊꯤꯔꯛꯄꯗꯨꯒꯤ ꯁꯥꯎꯕꯅꯤ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯆꯤꯟ ꯊꯤꯔꯛꯄꯗꯨ ꯁꯥꯎꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯇꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯗꯒꯤꯗꯤ ꯑꯩ ꯇꯠꯇꯅ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯒꯤꯁꯨ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄꯁꯤꯗꯀꯣ ꯃꯤꯁꯤꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯁꯣꯏꯕꯗꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯌꯦꯡꯉꯒ ꯍꯣꯏ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ ꯁꯦꯝꯗꯣꯛꯄꯩ ꯃꯍꯨꯠꯇ ꯆꯤꯟ ꯊꯤꯕ ꯑꯗꯩ ꯍꯥꯏꯍꯩꯗꯕ ꯃꯌꯥꯝ ꯍꯥꯏꯕ ꯑꯗꯩ ꯆꯥꯍꯩꯗꯕ ꯃꯌꯥꯝ ꯄꯟꯕꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯗꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯅꯤꯄꯨꯔ ꯃꯄꯥꯔꯤꯅ ꯏꯇꯥꯎꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯄꯥꯔꯤꯅ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯕꯥꯏꯑꯣꯗꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯔꯨꯅꯨ ꯀꯔꯤ ꯉꯥꯗꯨ ꯏꯔꯨꯖꯕ ꯀꯨꯝꯈꯤꯕꯗꯒꯤ ꯀꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯃꯊꯪ ꯐꯖꯅ ꯑꯩ ꯐꯥꯖꯤꯜꯂꯒ ꯐꯖꯅ ꯄꯨꯟꯁꯤꯜꯂ ꯊꯣꯡꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯟꯁꯤꯜꯂꯒ ꯃꯊꯪꯗꯤ ꯁꯤꯗ ꯊꯝꯃꯒ ꯉꯥ ꯈꯥꯡꯗ ꯉꯧꯔꯒ ꯃꯊꯪꯗꯤ ꯆꯥꯖꯔꯛꯑꯒꯦ ꯃꯥ ꯏꯔꯨꯖꯕ ꯀꯨꯝꯈꯤꯒꯦꯅ ꯃꯥ ꯑꯩꯈꯣꯏꯗ ꯃꯣꯏꯊꯦꯝ ꯇꯧꯔꯝꯃꯒ ꯀꯨꯝꯈ꯭ꯔꯦ ꯑꯅꯛꯄ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ